इंडिया के नॉर्थ ईस्ट लरिबा कुकी सिंह इजराइल 2030 फाउबदा पूरनी हाइरी 2023 की मे अहुंगी नुमिदांगदा कुकी खुलाई पाइब सिंह युम मई थाख्रबा दोलाई थाबी युम अमदा लेमहौबा कॉल खरा ngasi उबा फंगबदा मयामदा करी फाउबगे युम्बुदुनदी करी खलमगनी एक्सप्लोर मणिपुर अपडेट की लौखटचरके थौबागी याइखोमनी कॉलेज ममांगदा अंगांग नुपी मचा अमा सिफाई गाड़ी न थोमलंबदगी लेखिद्रे गाड़ी अदुसु चेनख्रे हाइरी मखा ताबा पाउ ngaimiनाखिसी COCOMI Coordinating Committee on Manipur Integrity की प्रेस रिलीज अमदगी लौखटचरके मियांग अपुनबा खोलावगी मायोक्ता संगाई फेस्टिवल हौदोकपा यारुबा MLA अनि मियांगी मायोक्ता लेपनी हाइरिब्रा हौखिबा नवंबर के कुनगा माथो इंग 2025 नुमिता मियामना याद्रबा पामद्रबा संगाई फेस्टिवल 2025 के अहुबा नुमित अदुदा लेपाउ मियामना कुमसिगी संगाई फेस्टिवल 2025 असि मतांग चादे अमदि मरम चादे हाइना यानिंगदबा फोंगदोक्तुना सिनथा लेप्तुना अकनबा खोंजंग चंगसेनखी अमदि असो अपन फाव याउखी खोंजंग मरक्ता नमफोदा हौदोखिबा अवा अना तादना लैरिबा मणिपुर मियामगा मरी लेनदबा थौरम अदुदा इथा थाजदना हौदोकपा याउरुरिबा थोंजु केंद्र की MLA थोंगाम बिश्वरजित अमदि नंबोल केंद्र की MLA थोंनावजंबा संता अनिगी खोंथांग असि मियाम असिगी मायोक्ता फोंगना सिंगनबा ओइना लौफम थोकप्रा नत्रगा करीनी हाइना लौगदगे हाइरिबा वाफम असि मखोइना केंद्र की MLA ओइना सरुक याखिबनी हाइरबनिना थोंजु अमदि नंबोल केंद्र की मियामना इसागी मिहुत नि हाइरिबा मिसक सिंग असिना मियामगी मायोक्ता लेबलपगुम तौरिबसी कमदौना उबीबगे हाइबसी मणिपुर मियामदा केंद्र अनिसिदा लैरिबा मियामना वारेफ लौबीदुना MLA अनिसिदा वाफम सिंग थंबीदुना वखल तामिनाबियु हाइना अपील तौजरी अखोइगी मिहुतना अखोइगी मियामगी अनिंगबा पामबगी मायोक्ता फोंगना सिंगनादुना लेप्तुना लैरक्लबदी मसिना डेमोक्रेसी अमदि इलेक्टेड रिप्रेजेंटेटिव की वाहनथोक पुमनमक मांगहनबनी हाइना लौफम थोई अखोइगी मिहुतना अखोइगी वारेफ फिरेपु उसित्तबा तारबदी मदुदा अखोइना करंबा खोंथांग लौगदगे हाइबसी मियाम हुपना खंगमिनद्रबदी अखोइ असि इसागी हक योंथोक चख्रबा खुनाई अमा ओइना मिहुतसिंग असिना लौरक्तुना मियामबु इकाई खुमनबा हंथरकपा अमदि मियामगा समनदबा मखोइना तौनिंगबा तौरकपदा मियाम असिना करिसु हाइबा ngamjadaba खुनाई अमगी फिवमदा तारकनबगी अचौबा अरुबा फिवम अमा हंदकी थौदो असिना ओहेलकपा याई लोइनना MLA अनि असिना करिमदा नाचुंगदना मियामना याद्रबा थौरमदा सरुग्या सिलुबा असिना उथोकललिबा थौंग असि लाइबक यामना थीबनी मसिगुमा फिवम असि मतंग मतम चारिङैदा बाप तामिनहौद्रबदी लेमहौरिबा MLA सिंग असिनसु अमदि तुंगदा लाकदबा MLA सिंगनसु मियाम असिबु थवoi उसित्तबगी फिवम अमदा चन्नबी अमगुमसुम लैख्रबदी अखोइगी खुनाई असि डेमोक्रेसी की मिंगदा डिक्टेटर और ऑटोक्रेटिक लीडर ngakta oirakadra haibagi mipaiba fawi maram asina thokriba thaudo asida maningda VIP singna hairiba sing adugi maningda inaduna saruk yaruba miyamna thoidokna masak khangnaraba activist rohan film masana miyamda changjarakuna asoibadu chumthokna bagi tanja लौखिबा मियामना प्लेटफॉर्म कयादगी थेंगनरे अदुबु मांग थादुना सरुक यारिबा MLA अनेगी फिरेफ्ती करी ओइरिबगे हाइबसी मियामना खंगनिंगी अखोइगी मियामगी मिउटनी हाइना लैरिबा लैपाकना मसक खंगलबा MLA अनि हाइबदी TS बिश्वरजित अमदि TS बसंतना लेबाक मियामगी सेंटिमेंट अमदि IDP सिंगी सेंटिमेंट पुथवोइदबा मानबा मओंगदा संगाई फेस्टिवल हौदोकपा सरुक यारुबा सिगी तंगाई फदबा मरम सिंग लैरगदी लेपाक मियामदा खंगनबियु हाइना COCOMI माइकैदगी अपील तौजरी लोइनना मरी लेनबा केंद्रगी लैबिरिबा इरैचा सिंगना इसागी फिरेफ अमदि IDP सिंगी पेंदबा मरक्ता इसाना बोट थाददुना मिहुत ओहनबिखिबा MLA ना मियामगी वारेफ की मायोक्ता चटखिबगुम तौरिबसी मियामना कमदौना ओइरखिबनो हाइबसी नैनबियु मसिगी मतंग असिदा करी तौफम थोकपगे हाइबदु खन्नबिरगा केंद्रगी मियामगी वारेफ लौनब होनबियु हाइना COCOMI की माइकैदगी अपील तौजरी COCOMI हाइबसिदी मियामगी खोंजेलनी COCOMI ना ngasi फोंदुरकलिबा वाफम सिसु मियामगी अमदि अवाबगी पंखै लैत्रबा IDP सिंगी थमोइदा फाबो वाफम सिंग अदुनी वाफम सिंग असिदा कमदौगदगे हाइबदुदी इसा इसाना अमदि लैपाक मियामना लेपमिनसी हाइना COCOMI ना अरोइबदा थमजरी पाउजेंजरीबा लाइखुराम जयंता गवर्नर IPR सब कमिटी COCOMI इम्फाल पाकिस्तान की पेशावर लैबा सिक्योरिटी कॉम्प्लेक्स मसा सिजदुना चथखिबा एटेक मियोइ तरु हाटख्रे पाकिस्तान की खैबर पख्तूनख्वा की कोनुंग पेशावर लैबा पैरामिलिटरी फोर्स की हेडक्वार्टर अमदा सुसाइड बॉम्बर अहुमना लांदा चथरखिबदा सिक्योरिटी पर्सनल अहुम हाटख्रे कयाना सोपन नंख्रे हाइना पाकिस्तान मीडिया ने रिपोर्ट तौरख्रे पाकिस्तान फोंगबा पाउचे अमा ओरिबा डाउन दिल्ली की रिपोर्ट अमना मसा सिजदुना बॉम्ब पखाई हनबगी थौदो अदो ngasi पेशावर लैबा फेडरल कंसंटेबलरी की FC की हेडक्वार्टर दा थोखिबनी सुसाइड बॉम्बर अमना हेडक्वार्टर अदुगी गेट बॉम्ब पखाई हंदुना थौदो अदु थोहनखिबनी हारी सुसाइड बॉम्बर अदुना
Bom pokai halaba matungda mahak lakminaba mioi ani nanthoknaba honnaringayda security force na nongmaina kaptun hatkhi hainasu Down Delhi na report tawrakre. Thaudoduga mari lainana Peshawar capital city ki police officer Mian Said Ahmad na pauche aduda phongdorakpa warol amada militant ahum na headquarter aduda landana honnarakibani hari. Police officer Mian Said na pauche sida makhata na thamlakhibada security force ki headquarter adugi geta bomber amana masa mathanta bom pokai halaba matungda magalak minaba mioi ani adu security complex tamna changsinaba honarakpada FC personal singna nongmaina kaptuna hatkibani. Police officer Mian Said na phongdorakpa wafam amabu dunia news website na quote tawraduna phongdorakibada get adubunga liba FC officer ahum bom pokairakpa aduda laikhidre hari. Peshawar police chief Said Ahmad na associate press agency da thamlakhiba paudam amada suicide bomber ahumna headquarter aduda landana bachangsilakpa matam aduda ayuki parade drill gidamak headquarter aduda laiba lampak amada masing yamlaba security personnel singna laikhi hari. Terrorist singna chatharakiba ngasigi attack adu security personnel singna parade toriba adubu atamna chatharakpani dumakpu terrorist na chatharakiba landa aduna parade pangthokliba mafam adudi yausinba ngamhodabana chauna khudongthiba mayok naramgadabadagi kalhokhi haina Peshawar police chief Said Ahmad na makhata na phongdorakhi. FC headquarter adu Peshawar da leiba khwaidagi mi yamna chinba mafam amada leibani hari thaudo adu hojik fawada kana amata na thokhanbani haina phongdoraktrabasu security ki maikaidagi Tehrik-e-Taliban Pakistan na chathaba oiramgani haina thajanari. Arunachal da pokpi Indian nupi ama Sangai airport ta awaba takre. Arunachal Pradesh tagi nupi ama Sangai airport ta transit hall amada magi Indian passport valid oi haibadu yakhidaba matung mahakpu detain tawba amasung awaba pibagidamak Chinese authorities pu maral sikre. Microblogging site X da post kaya marumda Pema Wangthong dokna mahaki pongnafam Arunachal Pradesh China ki saruk oiba maramna magi passport invalid ni haiduna November 18 da Sangai Pudong airport ta immigration official singna mahak pung 19 detain tawduna thamki hari. Khongdokna November 18 da London dagi Japan da lakpada pung ahungi matam amagi damak Shanghai da landing tawki. November 18 da China Immigration amasung China Eastern Airlines Corporation Limited ki wafam singdagi Sangai airport ta pung 19 hena aihak pu faduna thamki. Makhoina egi Indian passport invalid ni haiki madugi maramdi makoina China ki territory ni hariba Arunachal Pradesh na aigi pokfam oibigini haina extra post amada mahangna iki atoba post amada thongdokna immigration Dexter official signal mangonda Arunachal Pradesh ta mahak pokpa maramna magi Indian passport invalid ni hairaki hari. Hongdokki statement matung ina mahaki poknapam adu Arunachal Pradesh ni haiba khanglakhibadagi Chinese immigration officer singna magi Indian passport invalid ohenki. Mangonda official singna magi Indian passport recognized taw haibek yadana Arunachal Pradesh China ki sarungni haiki magi passport matki amasung valid Japanese visa ama pairaba fawbada su mahakpu magi makhada flight tongbadagi thingki mahakti Chinese passport amagi damak apply tawgadabani haina fawba phongdoktuna immigration officer sing amasung China Eastern Airlines staff namabu jaiki amasung karimnaki. Mangonda chana thaknaba chinjak airport facility phanghankhide mahaki state ki matangda official oiba anoba paw amata khanghankhide mahakpu Japan da paigadaba magi flight tongbasu thingki amasung flight sing tongkhidaba amasung hotel booking singdagi selgi amangba kaya thonduna China Eastern Airlines ki anoba ticket ama leigi haina mahangna yarba matam khaktada magi passport amu hanna pithok lakhi. Waraba amasung tawningai amata leisilaktabadagi UK dagi maruf amagi khuthangda mahangna Shanghai da Indian consulate aduga paw fangnaki consular intervention ga loinana mahak aroibada numidang athengbada airport adu thadoklakpa amasung mahaki khongchat amu hobangamki thaudodu India gi sovereignty da atamna ikaiba piba amani haina hongdonga wathok adu Beijing da pukhanaba Prime Minister Narendra Modi amasung Indian authorities ta appeal tawkre. Mapana chatpa matamda asiguma awabasingdagi ngakthoknaba Arunachal Pradesh dagi Indian pumnamakta compensation amasung guarantee pinaba accountability lehanaba Indian government ta mahangna taksinkhre. Irang thuhonnaba sinba naha ama fare police control room na ngasi thorakpo cherol amada viral video amada mioi amana miyamu wahang sing hangduna criminal offense sathanaba lautunaba amasung miyamgi marakta thajana handanaba aranba paw sandokpagi mayokta lokolpa case amaga mari leinana ngasi police na naha ama fare hari. Faraba nahasigi maming yung khaibam Santi Kumar kunga mga kawi mahak Imphal East District ki Pangai Yangdonggi Haraw Rogi Tangkham awang lekay dagini mahak aran mapaw sandokpa digital content creator amani hari. Hapta kangjay bungdami itak taklabasu get tadi security na body scanner amasung mental detector sijinaduna kan na check tawri.
COCOMI amadi atai lupsing yauna IDP singna Sangai Festival pangthokpagi mayokta faigak faina leblakpadagi makhoi bu laksinaba security force na tear gas smoke bomb na chingba kaptuna tankhairaga nampuda pangthorakliba Manipur Sangai Festival 2025 ki main venue oiriba hapta kangjebungda mi itak taklabasu masigi gate tadi security na changlakpasingbu body scanner amasung metal detector sijinaduna section check tori roof na Israel gilandada top commander Ali Tabatawai Sikri haina phongdorakre Hezbollah ki chief hatkibabu Iran Lebanon gi ningkha tambada singnabani haina phongdokre Lebanon gi konung Beirut Israel lamina nongthak landa chathaduna Hezbollah militant gi senior commander Ali Tabatai hatkre haina Hezbollah na phongdorakre Hezbollah militant singna ngarang numidang waram thadorakiba warul amada leikidraba Ali Tabatai Hezbollah militant gi yamna maruiba military commander amani haina phongdokpaga loinana commander sina leikidabada Hezbollah na awaba phongdokre Israel lamina ngarang phongdorakiba warul amada Beirut city ki khathangwa mafam amada lotuna leiriba Hezbollah gi commander Tabatai leba asigi haisinglaba lanmisingna nongthok landa chathaduna hatkre hari Hezbollah gi makok thongba commander sing loisindriba fawba Israel gi landa makha chathakigani haina so Israel lanmina checksin warol thamnakre ngarang chathakiba landa aduda Ali Tabatai yauna miyoi manga sikhi amasung kungani pana tamthina sokhe haina so Lebanon gi health ministry gi maikai digi phongdorakre Lebanon gi official national news agency na thamnakiba warol amada Beirut ki kha thangba mafam amagi mi kungna taba mafam amada Israel na chathakiba landa aduna miyoi kaya khudong thiba mayok nahan badana tana singthaningai oina amangata singthoan ki hari Landa aduga mari lainana Israel ki Prime Minister Benjamin Netanyahu gi office na thadorokpa warol amada Lebanon da leiriba Hezbollah gi makok thongbalo chingba singmanghanabagi pandam da lanmi sing da landa chathanaba yathang pikhibani kumja 2024 gi November thada Israel amasung Hezbollah gi marakta thamnakiba ceasefire gi yana cherol khongauna duna Israel lanmina chatharakiba landa aduda mathol mapal leiba building amada landa khibaga loinana building adugi mathol ahum amasung mari gi mafam sing da chauna landa chathaduna Hezbollah gi commander yauna miyoi sing adu hatkibani hari amaromda Israel na chatharakiba landa adubo Hezbollah bu sogatpa Iran na akan mamong yaning da phongdok tuna kumja 2024 gi November da khuyek pinakiba ceasefire bu khongau nabaga loinana Lebanon gi national sovereignty da su chauna singnare hari Vietnam ichau da miyoi marfu tara sikre haukiba chayolda nong kana chutharakiba sathiba ichau amasung leibak ningkhaiba da Vietnam da yamdrabada miyoi marfu tara sikre haina nongmaiji numita authorities na phongdokre miyoi kaya yumthak sing leinakre amasung chinglambi sing thingjinkhre October gi athengbadagi hauna kha amasung mayai thangba Vietnam da leptuna nong chutharakiba amasung kaya rakhana thokiba iseng ichau singna miyamna pamnaba holiday mafam singda apan bathoan ki dollar million cha kaya gi samilon mangki haukiba chayolda samudra mapan gi naha Strang City gi saruk kaya ising thumkhibada dola tourist hub ki akoibada leiba chinglambi singda mishimina thokpa leibak ningkhaiba gi thodok sing thoki haukiba chayolda dalak amasung atai province mari da fau amasung atai mahai marong singilam acre lising marfu hena soki livestock natraga poultry million 3.2 hena ichawgi singna chen thaki natraga sikhi soklaba mafam singda firol water purification tablet sing instant noodles amasung atai supplies pinaba government na personal dishing kaya sizinaki loinana authorities na ising chaw amasung leibak ningkhaiba singna lambi fauna hankidraba singda nongthaktagi mateng thadanaba helicopter sing sizinaki